Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri ngasi sumhau sangom Mutnaidaba Nungshiba homfu homdoi suba tangkak amok puduna lakjeri mayam punna taminarasi Angauba tauba makhal suri mangduda glass amamamga round fana yamna yamsinari Thaksin kiba mayai kallaba mahidugi mathausu chapchana dumak pangthoknarakli Marol dumasu suboy sudaboy loinamak tawnarakli Mochana Bai Nupi thiba kaisei dungai jaramnibo Arnab nokladuna Maram hayu moja As maram mabukai Akangaina explain amuk tawkidoro Victor na Hoine, experience di mana thingnarabani. Aduga maram hangrisibo nating. Lems na do ngakdang thado. Yam normal oina free da wari tawsiko. Nupa ngakdani. Adusu yam naknaba marup kaidi kainingai leke. Mochana Aduni pakang punchiyo jariba koida mana kara explain ga tawgidaba advice ka pidawni. Dadrane bai. Victor na Correct. 100% correct. Arnab sumarol ipay ramani. As manay ka dorge. Noy ay sim tuyu kado. Adunida. Moja pisum sukla. Kaiwano data. Lekhay singud. Grammar ang pazan swede. Sida gihen ba kari hayo no moja. Kaya no ba? Asing kitubinaba ni physical relationship thamjuba. Arnab tunok ning dawa minok amanok le. Nisa dugi mayay tusukan kri arot pa kari sa thamlak tri. Bay, nataw ki punsi se kakwa ning luna. Yam sati na doon na punsi ni. Hoy, ay pisawati, iralitumwati, chaning ba, lening ba, chatning ba, mafamluy na fangi. Awat pa kam talayti. Adobo, bay. Paisana sa fang dawa pasak to di, nataw ki punsida kiti, yam lap na jatkri. Moja nga Victor ka mamit cousin do na yang lai, Arnabda. Moja di hekta saw galagli. Hera, adu hekta ya brad. Nangi nupi ko. Sinang kang manadro. Dupa tok taba chokati haike, na ba ibo. Arnab amagka sunok lagli. Asing mo ni ba? Ay say, kador ba na kang di? Dupatok pang hamdri. Ngam gani sutazadri. Mochana. Aday di namay do da kinsina ne. Pihinji pa utila ni sweden. Rumam ta dalay minari ba na pibu. Nakutan di ay si bu. Tabi ako waro. Ha? Victor, wasi bu nang bukay kan gaya. Natiba, tabi na sugya yanda bro. Natraga, nangwana do kumbagi feelings of the poktraba. Arnab sor masang hundog duna makuna tabak ta tamlaga. Mabunong shibagi hol siri. Bikup sira so, yam na sati na faw. Apambagi hol so, yam sati na faw re. Haujik, bikup sira so. Magi wakal kan mamikup kuding. Mabu ba mikup kuding. Magi wari sana ba mikup kuding. Ay ang wana control daw jay. Bay, ay siyang wayda. Isa na control ngam na bahot na bada. Ay ang ti na way. Mojado Arnab kilukam doda baklaw na setile. Hay, minay hay ke. Pictrupik pa na tudo na nang bula ni sana ba yabra ha. Hoy, nang nama para galaw ni. Ado ba hujik dilay minari. Nang sir, magi ka na oirige. Adugi relation do da jahi kaya himina ba yatorige. Victor sumating pang silay. Bay, nupi ay siri panasong nung naso. Amtang kong tangdaw rakraba. Mafam do kitamag da siba pa mga may nariba ni. Maan hawti pa nung wanda, magi nung siba sinadrisin na di nade. Tato lang gana kalija lumay do. Haydi, Atopo ka na magi nungsiba ka lali jalaba. Victor gi wahay do da
ngarangdagi jealousna yomhallaba thawdoktu amuk mitmangduda urai. Lanjenbagi khudangdu karishu khanda Thoibina paikibado yam harauna wari sakiba kayado. Nisagi mayaidu maso kankhalakbaga Arnab yamna pendri mamit igum nganglagli. Mamirusinduna thamoi mapanduda makhut thamladuna sofaduda masa pulap ngathaduna laikri. Mojana asengmani ko Victor gi wafamsi aduna judi mana kai gi nangbu ignore tawduno kanade nupa tho aduda yadredana khango nang khango ko Victor na harise asigumba wa nongmata hainadaba marup ahumni adubu ngasidi isagi mayaiduna afafata karishu khanthana khiji hainingba kaya athingba leite pen haidoknari adubu aranba wafamdi amatte yaude Phana thengna du phawba ayuk anganbada thokibadagi hanjilaktabadu thoibi masadu leitadri phone ama paidana call tawni haiba sunatta mane makudi ngasaida tumkhrabani aina simai gipsi pigena ngairaga hauji phawba lakte basi masigi betche yam phatte haisini happy birthday phawba haiba nang haude ilemnem senabra kanam to khalai Fazana pek tawduna thamliba gift aduda amuk yenglai pambi ga drosiba mamal leite na khandoi jala madi amna tangwa pasakak sinina bani ni ngahak wakhal du maso mawan khalingai gate hangdona gari thawjilakpagi makhol tabada nupa du halai haiba khangli kharadi sauningba phangpani nupa mana tawriba mataw aduda aduba thabak achinbagi oiramlabadi khanduna amukso sauningbadu phathaje roomgi thongdu hangdokduna changlakpada thoibi sophanduda netana phamduna leirambaduda handwatch tu thangatuna yengi pung 12 ga minute 15 chatlamni kharadi ngauri haiba yengbada laina khangba ngamli phana kanna control tawnaba hotnarabaso arnab ngamdre ngawbodu mapal thokli tapna changsinduna thoibigi nakana pham tharagli kaigino hauji fau tumdride tumba yadraba marol du phairi hairakpani thoibi sauning madu mapal thokno thokte yamba kai salubana aibura imana basung polhabani kuire pundavada thoibina tapna Kaigi yu thaino adushu kitang thakpa mandi yam thakpa mali khara henjin kre wari nungshiba asi hairaga mamit uisinduna sofanduda masam pulaktu ngathai phamung doina pothabiro nang potharu sida tumbayarui phazana potharu Asi hairaga Arnab ki makudu paiduna jingkhat ke tawri. Arnab, Thoibi ki khudang luta phaduna. Thoibe, please. Nang potharu do. Sida, please. Please. Thoibe, please. Ay yam na wai. Tasing ni yam na wai. Ay shu ok taba lamhen ba ke saklon so. Lawru hai ni thanda wasakre. Wasak thukai bangamna please ai nai basi abi nak thuna potharu ro thoimi kyan ngaurap nupa du da munne yingduna le aduguma thoimi ki mataw aduna amoke hena mai hapkalakli arnab da phom khangda puk haugatuna room ge AC du on fat taw khara hai oina sulaikali lumangge atien ma masai du masu hanjanan khatli makhutuna Thoibi di nupadu ki matawdu ingaw na yengli. Tawfam khangdraba nupadu Thoibi ki khudang du tap paidu na phamongdu da jingsel. Thoibi so hoi mai kari so hairu da nupadu na jingliba du da masu inarakli. Thoibi bu betu da famhalaga yamna tap na hairai. Yam thina kalai. Ayam kalai Thoibi. Sorhon basu wari. Nang atupa kanhama kita makhingana. Ay pum na control tawgi. Ay waraso, wanay wana jagi. Adubo, kalakbahan malabadi, ay control sungam loy. Nang adumadi tawgan ako.
ꯑꯩꯒꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯄ꯭ꯂꯤꯖ ꯍꯦꯛ ꯍꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯕ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯍꯦꯟꯃꯟꯅ ꯉꯥꯎꯈꯤꯕꯅ ꯅꯣꯔꯃꯦꯜ ꯇꯥꯗꯕꯒꯤ ꯃꯆꯤꯟꯗ ꯊꯣꯛꯄ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯅꯥꯀꯟꯗ ꯄꯦꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯒꯤꯐ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯐꯠꯄꯤꯔꯛꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯌꯥꯝꯕꯣ ꯑꯔꯅꯥꯕ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯌꯥꯝ ꯃꯨꯟꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗꯨꯃꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯣꯉꯥꯟꯕ ꯏꯍꯨꯜ ꯑꯃꯒꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯛꯂꯤ ꯃꯤꯀꯨꯞꯇꯨꯗ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯨꯗ ꯈꯨꯎ ꯀꯨꯟꯗꯨꯅ ꯐꯝꯊꯔꯛꯏ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯏꯔꯤꯕ ꯒꯤꯐꯇꯨ ꯅꯨꯡꯁꯤꯅ ꯂꯧꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯌꯥꯝꯕꯨꯡꯒꯤ ꯎꯄꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯩꯔꯨꯕꯅꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯅꯨꯄꯥꯗꯨꯗꯤ ꯈꯖꯥꯏꯊꯛꯇ ꯃꯔꯤꯛ ꯆꯥꯎꯔꯕ ꯄꯤ ꯑꯅꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯍꯟꯗꯛꯃꯛꯇꯤ ꯊꯣꯏꯕꯤꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯄꯤꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯌꯥꯝꯕꯨꯡꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯨ ꯑꯔꯅꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯦꯅ ꯄꯩꯁꯤꯜꯂꯛꯏ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗꯨꯅ ꯌꯦꯡꯉꯣꯏ ꯅꯪꯅ ꯄꯤꯕ ꯈꯨꯗꯤꯡ ꯄꯥꯝꯗꯕ ꯀꯜꯂꯛꯇꯕ ꯅꯨꯡꯁꯤꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯧꯐꯝ ꯈꯪꯗ ꯊꯣꯏꯕꯤꯒꯤ ꯄꯩꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯍꯦꯟꯅ ꯆꯦꯅ ꯄꯩꯁꯤꯟꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯛꯂꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯈꯨꯗꯣꯜ ꯑꯣꯏꯔꯕ ꯑꯣꯏꯗꯦ ꯃꯗꯨꯗꯤ ꯑꯣꯏꯗꯦ ꯃꯃꯜ ꯂꯩꯕ ꯄꯣꯠꯁꯛꯁꯤꯅ ꯄꯦꯟꯖꯕ ꯈꯨꯗꯣꯜꯗꯤ ꯁꯨꯛꯑꯣꯏ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯩ ꯄꯤꯔꯒ ꯌꯥꯝꯕꯨꯡꯅ ꯄꯦꯟꯗꯣꯏꯅꯣ ꯑꯔꯅꯥꯕ ꯃꯃꯥꯏ ꯄꯨꯝꯕ ꯅꯣꯟꯊꯈ꯭ꯔꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯇꯦ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯑꯗꯨ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯃꯥꯒꯤ ꯃꯊꯥꯗ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯇꯧꯗꯨ ꯍꯥꯏꯕ ꯉꯝꯖꯗꯕ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯇꯧꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯞꯅ ꯊꯥꯡꯒꯠꯄꯤꯔꯦ ꯄꯤꯅ ꯊꯨꯝꯍꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯒꯤ ꯄꯤꯔꯥꯡꯁꯤꯡꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯤ ꯑꯔꯅꯕꯁꯨ ꯇꯞꯅ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗꯨꯗ ꯐꯝꯊꯍꯜꯂꯤ ꯋꯥꯗꯤ ꯉꯥꯡꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯉꯥꯟꯊꯖꯩ ꯃꯪꯂꯥꯅꯤ ꯍꯥꯏꯅꯕꯨ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯃꯟꯅ ꯉꯥꯎꯈꯤꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯊꯧꯗꯣꯛꯅꯤꯕꯨ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯗꯤ ꯉꯥꯏꯍꯥꯛꯇꯨꯗ ꯈꯟꯗꯣꯛꯄ ꯉꯝꯖꯗ꯭ꯔꯤ ꯇꯔꯪ ꯐꯖꯅ ꯆꯠꯂꯕꯅꯤ ꯃꯁꯥꯗꯣ ꯊꯣꯏꯕꯤꯅ ꯇꯞꯅ ꯌꯥꯝꯕ ꯑꯔꯅꯥꯕꯅ ꯂꯠ ꯂꯠ ꯇꯧꯔꯗꯨꯅ ꯇꯥꯏ ꯊꯣꯏꯕꯤ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯅ ꯑꯩꯁꯦ ꯌꯥꯝꯕꯨꯡꯒꯤ ꯅꯔꯜ ꯑꯁꯦꯡꯕꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯀꯗꯣ ꯌꯥꯝꯕꯨꯡꯒꯤ ꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯊꯃꯣꯏꯗ ꯑꯃꯛꯄ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ ꯌꯥꯝꯕ ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯜꯁꯦ ꯂꯧꯕꯤꯌꯨꯀꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯉꯛꯅ ꯃꯊꯥꯗ ꯂꯩꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨ ꯃꯈꯨꯠ ꯑꯆꯧꯕꯅꯤꯅ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯌꯥꯝꯅ ꯃꯨꯟꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩꯅꯤ ꯊꯣꯏꯕꯤꯒꯤ ꯆꯨꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯤꯕ ꯑꯗꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯅ ꯉꯛꯅ ꯌꯦꯡꯕꯅꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯂꯤꯕ ꯆꯨꯝꯕꯥꯜ ꯑꯗꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯨꯕ ꯇꯧꯗ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯐꯪꯂꯕꯗ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯇꯝ ꯀꯌꯥ ꯃꯤꯀꯨꯞ ꯀꯌꯥ ꯏꯈꯧ ꯂꯥꯡꯖꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯥꯏꯖꯔꯛꯄꯅꯤ ꯈꯨꯗꯣꯜ ꯑꯁꯤꯇꯕꯨ ꯂꯧꯈ꯭ꯔꯦ ꯄꯥꯝꯖꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯂꯩꯔꯝꯕꯅ ꯅꯍꯥꯛꯁꯤ ꯑꯣꯏꯍꯟꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯡꯁꯤꯕ ꯅꯪꯅꯅꯤꯀꯣ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯥꯞꯅ ꯊꯝꯕꯤꯕꯁꯨ ꯀꯟꯃꯟꯈ꯭ꯔꯦ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯃꯥꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯂꯝꯊꯣꯏ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯩꯒꯤꯗꯤ ꯅꯪꯅꯤ ꯅꯪꯒꯤꯁꯨ ꯑꯩꯅꯤ ꯑꯍꯦꯟꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯍꯟꯅ ꯌꯦꯡꯅꯔꯔꯣꯏꯁꯤ ꯑꯍꯦꯟꯕ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯊꯃꯣꯏꯗ ꯇꯥꯔꯛꯂꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯪ ꯑꯣꯏꯔꯅꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯍꯥꯛꯅ ꯅꯍꯥꯛ ꯈꯛꯅ
ꯄꯦꯟꯊꯣꯛꯆꯐꯝ ꯅꯨꯡꯁꯤꯕ ꯄꯨꯝꯕꯒꯤ ꯄꯦꯟꯊꯣꯛꯆꯐꯝ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗꯨ ꯊꯣꯏꯕꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯦ ꯃꯃꯥꯏ ꯅꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯔꯅꯥꯞꯇ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯟꯖꯩ ꯋꯥꯈꯜꯗꯁꯨ ꯃꯗꯣ ꯀꯅꯥ ꯇꯥꯍꯟꯗ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯕ ꯅꯍꯥꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯨꯛ ꯐꯖꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯔꯦꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯍꯥꯛꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯤ ꯊꯥꯏꯅ ꯅꯨꯡꯁꯤꯔꯨꯗꯕꯩ ꯍꯧꯖꯤꯛꯇ ꯂꯣꯏꯅ ꯐꯨꯒꯠꯂꯒ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯔꯤ ꯊꯣꯏꯕꯤꯗꯨ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯊꯤꯅꯁꯨ ꯆꯩꯕꯤꯔꯦ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯒꯦ ꯀꯥꯏꯅꯒ ꯍꯥꯏꯅ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯆꯥꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ ꯑꯔꯅꯥꯞꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯒꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯠ ꯎꯏꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯏꯁꯤꯡ ꯁꯤꯡꯅ ꯈꯪꯍꯧꯔꯕ ꯅꯨꯄꯥꯗꯨ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯊꯣꯏꯕꯤꯗꯨ ꯃꯊꯟꯇ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯝ ꯏꯀꯥꯏꯕꯅ ꯑꯔꯅꯥꯞ ꯇꯥꯍꯟꯗ ꯃꯗꯣꯝ ꯁꯣꯟꯖꯩ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯂꯤ ꯃꯤꯠ ꯄꯥꯡꯉꯣ ꯊꯣꯏꯕꯤ ꯇꯨꯝꯁꯤꯟꯅꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯔꯅꯥꯞꯅ ꯑꯃꯨꯛꯀꯁꯨ ꯇꯥꯕ꯭ꯔꯣ ꯃꯤ ꯊꯣꯏꯕꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯇꯁꯦꯡꯅ ꯃꯥ ꯑꯔꯅꯥꯞꯀ ꯃꯤꯆꯥꯟꯅꯕ ꯉꯝꯂꯣꯏꯗꯕꯅ ꯃꯤꯠ ꯑꯅꯤꯗꯨ ꯅꯝꯗꯅ ꯎꯏꯁꯤꯟꯕꯅꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯀꯥꯏꯖꯩ ꯃꯥꯒꯤ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯅꯣꯟꯊꯔꯛꯇꯨꯅ ꯆꯤꯝꯕꯥꯜꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗ ꯊꯦꯡꯂꯛꯏ ꯁꯣꯝꯗꯗꯤ ꯅꯨꯄꯤꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯆꯤꯅꯤ ꯍꯩꯉꯥꯟꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯤꯔꯝꯗ ꯄꯥꯡꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯇꯨꯝꯁꯤꯟꯅꯩꯁꯤ ꯌꯦꯡꯉꯣꯅꯦ ꯑꯩ ꯁꯥꯎꯔꯛꯀꯦ ꯑꯗꯨꯗꯤ ꯉꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯪꯉꯛꯀꯅꯨ ꯂꯝ ꯍꯦꯜꯂꯤꯅ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯃꯥꯏꯗꯨ ꯁꯨꯝ ꯅꯣꯟꯊꯈꯤ ꯑꯔꯅꯥꯞ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯗꯨꯅ ꯋꯥ ꯍꯥꯏꯒꯦꯕ ꯁꯤ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯇꯥꯏ ꯌꯥꯗꯦ ꯑꯝꯇ ꯌꯦꯡꯉꯣ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯉꯝꯃꯣꯏꯗꯣꯏꯁꯤꯅ ꯏꯀꯥꯏ ꯑꯔꯅꯥꯞ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯕꯣ ꯏꯀꯥꯏꯕꯗꯨꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯣꯏꯈ꯭ꯔꯗꯧꯅꯤ ꯍꯧꯖꯤꯛꯇꯕꯨ ꯏꯀꯥꯏꯅꯕ ꯃꯇꯝ ꯂꯩꯕ꯭ꯔꯥꯅꯦ ꯑꯁ ꯍꯧꯖꯤꯛꯅꯤ ꯏꯀꯥꯏꯔꯤꯁꯦ ꯑꯣꯏꯁꯤ ꯏꯀꯥꯏꯕꯗꯣ ꯉꯥꯛꯇꯪ ꯐꯔꯣ ꯌꯥꯃꯨꯡꯗ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯊꯣꯏꯕꯤꯗꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯐꯠ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯥꯟꯅꯒ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯤ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯆꯥꯊꯣꯛꯅꯤꯡꯉꯛꯀꯗꯧꯔꯦꯀꯣ ꯁꯤꯗꯤ ꯑꯁ ꯌꯦꯡꯗ꯭ꯔꯁꯨ ꯍꯥꯏꯌꯣꯕ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯃꯤꯅ ꯏꯀꯥꯏ ꯍꯥꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯏꯀꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯔꯅꯥꯞꯇ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯅꯪꯅ ꯏꯀꯥꯏꯔꯤꯗꯨꯒ ꯆꯥꯟꯅꯔꯤꯕꯣ ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯄꯥꯝꯕꯣꯝꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯑꯔꯅꯥꯞꯇꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯤ ꯌꯥꯝꯕꯨꯡ ꯍꯧꯒꯠꯂꯨ ꯑꯩ ꯍꯧꯒꯠꯅꯤꯡꯉꯤ ꯌꯥꯝꯅ ꯉꯜꯂꯤꯀꯣ ꯂꯥꯡꯒꯅꯨ ꯑꯝꯇ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯊꯣꯏꯕꯤꯗꯨ ꯃꯃꯥꯏꯗꯨ ꯐꯅꯣꯟ ꯈꯜꯂꯛꯇꯨꯅ ꯋꯤꯟꯗꯣꯗ ꯌꯦꯡꯂꯛꯏ ꯅꯣꯡꯉꯥꯟꯒꯗꯕ ꯉꯥꯏꯍꯥꯛꯇꯤ ꯋꯥꯠꯈꯤꯅꯤ ꯃꯇꯝ ꯑꯗꯨ ꯇꯥꯕ꯭ꯔꯣ ꯅꯪꯒꯤ ꯕꯔꯗꯦꯒꯤ ꯒꯤꯐꯁꯦ ꯏꯄꯦꯟꯗ ꯄꯦꯟꯖꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯑꯣꯏꯔꯦ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯍꯥꯏꯕꯗꯣ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ ꯊꯣꯏꯕꯤ ꯊꯦꯡꯛ ꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯏꯐꯝꯗ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯕꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕꯤꯕꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯧꯔꯥꯡꯖꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯤꯗ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯕꯤꯕꯒꯤ ꯇꯔꯨ ꯇꯔꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ ꯑꯔꯅꯥꯞꯇ ꯅꯣꯛꯃꯤꯕ ꯁꯛꯇꯝꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯂꯨꯝꯂꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯏꯄꯦꯟꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯀꯨꯞꯁꯤꯗꯕꯨ ꯈꯧꯔꯥꯡꯖꯕ ꯑꯗꯨꯕꯨ
ꯅꯤꯡꯉꯝꯗꯕꯗꯨꯅ ꯆꯛꯂꯛꯄ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯗꯤ ꯑꯣꯠꯄꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯑꯩꯁꯨ ꯊꯦꯡꯛꯌꯨ꯫ ꯃꯔꯝꯗꯤ ꯑꯩꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ, ꯏꯀꯥꯏ ꯄꯤꯖꯕ ꯈꯨꯗꯣꯜꯕꯨ ꯂꯧꯁꯤꯟꯕꯤꯕꯩ꯫ ꯑꯔꯅꯕꯇꯨ ꯅꯣꯛꯂꯛꯂꯤ, ꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯆꯣꯏꯆꯠ ꯀꯣꯟꯁꯤꯟꯕꯤ꯫